ꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯄꯥꯛꯄ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯛꯄꯒꯤ ꯃꯄꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯡꯗ ꯆꯠꯇꯨꯅ ꯎ ꯏ ꯐꯥꯟꯗꯨꯅ ꯁꯤꯡ ꯆꯟꯗꯨꯅ ꯀꯩꯊꯦꯜꯗ ꯍꯦꯛ ꯌꯣꯜꯂꯤ꯫ ꯄꯥꯛꯄꯒꯤ ꯃꯃꯥꯗꯤ ꯌꯨꯝꯗ ꯐꯤ ꯈꯔ ꯈꯔ ꯁꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯌꯨꯝ ꯄꯨꯃꯤꯟꯅꯩ꯫ ꯄꯥꯛꯄꯅ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯛꯄꯗ ꯅꯣꯡꯃ ꯃꯄꯥꯗꯨ ꯏ ꯐꯥꯟꯕ ꯆꯠꯈꯤꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯗꯤ ꯂꯥꯏꯔꯦꯟꯅ ꯎꯝꯈ꯭ꯔꯦ, ꯀꯩꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯅ ꯄꯪꯉꯥꯡꯇ ꯉꯥꯡꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ꯫ ꯄꯥꯛꯄ ꯃꯄꯥ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯃꯥꯗꯤ ꯋꯥꯟꯊꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯂꯥꯛꯅꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯛꯄ ꯀꯞꯅ ꯀꯞꯅ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯆꯤꯡꯇꯝ ꯆꯠꯈꯤꯕ ꯑꯗꯨ ꯀꯅꯥꯁꯨ ꯎꯅꯈꯤꯗ꯭ꯔꯦ꯫ ꯄꯥꯛꯄ ꯆꯤꯡꯇꯝꯅ ꯃꯄꯥ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯀꯥꯔꯛꯂꯦ꯫ ꯆꯥꯎꯔꯕ ꯎꯖꯥꯎ ꯁꯣꯡꯂꯕ ꯏ ꯄꯥꯝꯕꯤꯁꯤꯡ ꯃꯔꯛꯇꯨꯗ ꯂꯝꯕꯤ ꯃꯆꯥ ꯃꯆꯥ ꯂꯩꯔꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯁꯤꯡ ꯆꯟꯕ, ꯏ ꯐꯥꯟꯕ, ꯎ ꯌꯥꯟꯕꯒꯤ ꯂꯝꯕꯤ ꯑꯣꯏꯅꯕ꯫ ꯄꯥꯛꯄꯅ ꯀꯞꯇꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯩꯁꯥꯜ ꯃꯆꯥ ꯑꯃ ꯁꯗꯥꯟꯕꯒꯤ ꯂꯥꯡꯅ ꯊꯨꯗꯨꯅ ꯀꯞꯄꯗꯨ ꯄꯥꯛꯄꯅ ꯎꯔꯝꯃꯤ꯫ ꯄꯥꯛꯄꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯩꯁꯥꯜ ꯑꯗꯨ ꯂꯥꯡꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯄꯥꯛꯄꯒꯤ ꯐꯨꯔꯤꯠ ꯃꯆꯦꯠ ꯑꯃ ꯁꯦꯠꯇꯨꯅ ꯏ ꯊꯣꯛꯂꯕ ꯁꯣꯛꯂꯕ ꯀꯩꯁꯥꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯌꯦꯠꯄꯤꯗꯨꯅ ꯄꯥꯝꯕꯤꯔꯒ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯛꯄꯅ "ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯄꯥꯗꯣ ꯅꯪꯅ ꯊꯦꯡꯅꯔꯕꯗꯤ ꯃꯆꯥ ꯍꯥꯏꯅ ꯀꯞꯇꯨꯅ ꯊꯤꯍꯧꯔꯤ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨꯀꯣ"꯫ ꯀꯩꯁꯥꯜ ꯃꯆꯥꯗꯣ ꯄꯥꯛꯄꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯄꯥꯕꯨ ꯊꯤꯕꯗ ꯐꯪꯈꯤꯗ꯭ꯔꯦ꯫ ꯄꯥꯛꯄꯁꯨ ꯂꯝꯍꯥꯡꯅꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯃꯆꯥꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯀꯩꯁꯥꯜ ꯃꯃꯥꯗꯣ ꯃꯆꯥ ꯀꯟꯕꯤꯔꯛꯄꯗ ꯍꯔꯥꯎꯗꯨꯅ ꯄꯥꯛꯄꯕꯨ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯛꯄ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯜꯒꯤ ꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯆꯤꯡꯂꯣꯝꯗ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯃꯃꯥꯗꯗꯤ ꯇꯥꯍꯜꯂꯝꯗ꯭ꯔꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ "ꯑꯉꯥꯡꯗꯣ ꯆꯤꯡꯂꯣꯝꯗ ꯑꯝꯇ ꯌꯦꯡꯂꯨꯁꯤ, ꯃꯄꯥ ꯊꯤꯕ ꯁꯣꯏꯅ ꯆꯠꯂꯝꯗꯧ ꯃꯥꯜꯂꯦ"꯫ ꯑꯃꯅ ꯑꯃꯨꯛ "ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ, ꯍꯧꯖꯤꯛꯄꯨ ꯆꯤꯡꯗꯨꯗ ꯊꯤꯔꯨꯗꯣꯏꯁꯤꯕꯨ"꯫ ꯑꯃꯅ ꯑꯃꯨꯛ "ꯃꯄꯥꯗꯧꯅꯅꯦ ꯀꯩꯅꯒ ꯆꯥꯔꯝꯃꯅꯤ, ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦꯕ"꯫ ꯑꯃꯅ "ꯑꯗꯨꯕꯨꯅꯦ ꯊꯤꯗꯕꯗꯤ ꯌꯥꯔꯣꯏꯗꯅ, ꯅꯣꯏ ꯑꯩꯈꯣꯏꯒꯤꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ". ꯃꯌꯥꯝ ꯑꯗꯨ ꯆꯤꯡꯗ ꯑꯉꯥꯡ ꯑꯗꯨ ꯀꯧꯗꯨꯅ ꯊꯤꯔꯛꯏ꯫ ꯄꯥꯛꯄꯁꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯇꯥꯁꯤꯜꯂꯒ ꯀꯞꯂꯤ꯫ ꯎꯗꯨꯒꯤ ꯃꯊꯛꯇ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯔꯨꯔꯒ ꯎꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯀꯟꯅ ꯌꯦꯠꯂꯤ꯫ ꯀꯩꯁꯥꯜ ꯃꯃꯥ ꯃꯆꯥꯗꯨ ꯃꯅꯝ ꯅꯝꯗꯨꯅ ꯊꯤꯔꯛꯄꯅ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ꯫ ꯀꯩꯁꯥꯜ ꯃꯆꯥꯗꯨꯅ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯦꯁꯤꯟꯅꯔꯤ꯫ ꯀꯩꯁꯥꯜ ꯃꯃꯥꯗꯣ ꯍꯔꯥꯎꯅ ꯌꯦꯡꯖꯔꯤ꯫ ꯃꯤꯁꯤꯡꯗꯣ ꯄꯥꯛꯄ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯗ ꯐꯪꯗ꯭ꯔꯕꯗ ꯃꯈꯣꯏꯁꯨ ꯍꯟꯅꯈ꯭ꯔꯦ, ꯃꯝꯁꯨ ꯃꯝꯂꯦ ꯍꯥꯏꯗꯅ꯫ ꯀꯩꯁꯥꯜ ꯃꯃꯥ ꯃꯆꯥꯗꯨ ꯄꯥꯛꯄꯕꯨ ꯆꯥꯎꯔꯕ ꯀꯩꯁꯥꯜꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯄꯥꯛꯄꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯄꯥꯛꯄꯕꯨ ꯊꯤꯔꯛꯏ꯫ ꯃꯃꯥꯅ "ꯄꯥꯛꯄ, ꯄꯥꯛꯄ, ꯏꯆꯦ, ꯑꯩꯒꯤ ꯏꯆꯥ ꯄꯥꯛꯄꯗꯤ"꯫ "ꯂꯩꯌꯦ, ꯏꯅꯦ ꯈꯣꯝꯖꯣꯝꯕꯤꯅꯅꯦ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯈꯤꯕꯅꯤ, ꯑꯩ ꯏꯆꯥ ꯄꯥꯛꯄ ꯂꯧꯔꯨꯒꯦ ꯏꯆꯦ"꯫ "ꯉꯥꯏꯈꯨꯋꯣ, ꯑꯩ ꯏꯅꯦꯗꯅꯦ ꯍꯥꯏꯈ꯭ꯔꯒꯦꯁꯦ, ꯅꯪ ꯍꯥꯟꯅ ꯑꯃꯨꯛꯇꯅꯦ ꯄꯣꯊꯥꯈꯣꯁꯦ". "ꯏꯆꯥ ꯄꯥꯛꯄꯗꯣ ꯃꯄꯥꯒ ꯃꯃꯥꯒ ꯎꯗ꯭ꯔꯗꯤ ꯂꯩ ꯉꯝꯗꯕꯅꯤ ꯏꯆꯦ". ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯄꯥꯈꯠꯅꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯕꯗ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ "ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯤꯕꯣ? ꯀꯔꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯊꯤꯔꯨꯗꯣꯏꯁꯤꯕꯣ"꯫ ꯑꯃꯅ ꯑꯃꯨꯛ "ꯃꯃꯥꯗꯨꯕꯨ ꯀꯥꯏꯗ ꯂꯩꯍꯧꯒꯦ? ꯃꯃꯥꯗꯣ ꯁꯦꯟꯅꯗ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯅꯦ". ꯑꯃꯅ ꯑꯃꯨꯛ "ꯃꯃꯥꯗꯨꯗꯤ ꯏꯅꯦ ꯑꯍꯟꯕꯤꯅ ꯁꯦꯟꯅꯍꯧꯕꯅꯤ". ꯅꯨꯄꯥꯈꯩꯗꯣ ꯍꯜꯂꯛꯅꯔꯦ꯫ ꯅꯨꯄꯥꯈꯩꯅ "ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯉꯥꯡꯗꯣ ꯐꯪꯗ꯭ꯔꯦ, ꯀꯝꯗꯧꯅ ꯇꯧꯔꯤꯁꯤꯗꯤ? ꯅꯨꯄꯤ ꯅꯣꯏꯁꯨꯅꯦ, ꯑꯉꯥꯡꯗꯣ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯕꯤꯍꯧꯗ꯭ꯔꯕ ꯍꯥꯏꯕ"꯫ ꯅꯨꯄꯤꯈꯩꯅ "ꯃꯃꯥ ꯁꯦꯟꯅꯔꯤꯉꯩꯗ ꯎꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ". ꯅꯨꯄꯤ ꯐꯠꯇꯕꯤ ꯑꯃꯅ "ꯃꯃꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯃꯆꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗꯨꯅꯤ. ꯃꯣꯏ ꯁꯦꯟꯅꯔꯤꯉꯩꯗꯅꯦ ꯑꯩꯅꯦ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ, ꯑꯩꯗꯤ ꯆꯠꯂꯦꯍꯦ". ꯑꯃꯁꯨ "ꯃꯥꯏ ꯅꯨꯄꯥꯗꯣ ꯋꯥꯁꯦꯡꯒꯤ ꯀꯩꯅꯒ ꯆꯥꯈ꯭ꯔꯖꯥꯠꯂꯣ, ꯑꯩꯗꯤꯕ
नुपी अमगा चेलमदौ मानख्रेदा अहल नुपा अमना साउना हाइरई इबेमा नंगसुने नयुमदा हनग्रो मिगी मतेंग पांग बतलदिने मिगी वारा मतमदने फतबदि ngangnagano कईनो मामा अदुमाइनगा धाइरकनो ऐसु साइदगिने मतम हेक वांखैने ममा से सेनरिबा होइने होइने नंग याविने अदो अइने याउदे हाइबा नते मी वारि मतम सरिने सेरान तुरान हाइगनो हाइबनी मामन हाइबदि यारे मामा तानिंग्रे इकुबो कसाबिरा अनु अहल नुपादना अमु मसी नुपीसे मचिन बाजा थाजिन्दना मसी नहा अमना ए मामा सोरे अमुक तबथबियो नुपीदने खुता फते मामा नुपीदो कीदना चेनख्रे अहल दो मयाम चंगदना फानै अहल नुपादना यामना साउना सक्ता सिगा थक्सी कासी याउदबा सारदना मयानिना लोंग हेक पालदना सोमदना ममादो मचा पियु हाइना कप्पा हौरे थेंबा यादखै पाकपदि खोगी मचिल फावबा कैसाल मा मचादुना थेंबिरखलगा हनख्रे पाकपा युम ताना हलकले पाकपा लाकपदो मीसिंग अदुना उइ असिबु नुपा मचादु नत्रने ए मानिने चेनसिनदुना पाकपबु ममागे मनाक्ता पुदुना पि मीसिंग अदुदि इंगंगनख्रे मतम खरा हौख्रे पापकी मपादु अदुमा हलखिजे सिब्रा चंग्रा हाइबा खंकिजे मपा लेतबदगी खुल लेकाइगी मीसिंगना हंथना येंगबा थिना तौबिबा यावरमी ममाबुसु नुपा खरना पांबा लक्नबा करियमनबा हौरगले अफबा मियोय खरनादि पाक मा मचाबु यंगसिनबिबा मतेंग पांबिबसु यावनरमी मपा लेतबदा पाकपा खुलगे लेकाइगी सनसेंदुना ममागी मतेंग पांबिरी ममाना मिगी युम युम चत्तुना फी सुबा ngang लौबिबा तौरगा अफंगबा फौजेंगना मचा पाकपगा हिंगमिनरमी नोंमदि पाकपा सनसेंदुना चिंगयादा लेरिंगैदा था खरागी ममांगदा पाकपना कनबिखिबा कैसाल मचादो चिंदै कुमथरक्तुना पाकपगी मनाक तमना चंगलई ए असिबु अइना कनबिखिबा कैसाल मचादुरने ए यम जरमेने कैसालदुना पाकपदा केदुना लेक्तुना सानै पाकपा यामना हरावरमी असुमना पाकपा कैसालदुगा यामना लुन्ना तिनरमी नुंगतिगी पाकपना सनसेनबा लाकपा खुदिंग कैसालदु चिंगयादगी कुमथरक्तुना पाकपगी मनाक्ता कुल्ली सानसु सानै करिगुंबा कांदा कैसालदुगी ममादुसु लाई ngasidi पाकपना युमदा हलक्पदा ममादो कपना लेरमी इमा कैदौरगे खपलिदि बाबा अमु निसिंग लेरो इमा के पाकपा नपादो लेरमलबदि इमा बुमीना उसित्रिबा करिमनरिसि तौरमोइको करी हाइबा इमा कनाने माबु सितबनो हायो इमा कनानो कका तोंबनरा इमा लेरमो कका तोंबदो मकोक थुगाइरुगे पाकपा ngaiko se इमा कैसु तौदिए फमुसे इमा के नाक्तने फमुला नंगबु चाक लामद्रिबो इमा चाक थुंगनबा तौगे इमा की मतेंगने नंग पांग लोइद्रो पांगे इमा अइसु चाक याम लामे पाकपना ममादा कैसाल मा मचादुगी वारी तमलमी चाक थोंगमिनदुना ममाना इमा सो हयेंगदि इचागी मनाक्ता लाकपा तारेदना इचागी कैसाल मा मचादुगा इमागसु नंगना खंगनहलुको हो इमा हयेंगदिने इमा थबक चलनुको अइगने सनसेलुसेबा होइने मा मचादु चाक चादुना पोथारमी ममादी कपली लेगागी नुपी लेरबा नुपा खरना करियमनबा नुपी ओइरगेना हाइरकपसिंग अदो निंगसिंगदुना नोंगानबगा ममाना चाक योमदुना मचा पाकपगा सनसेनबा थोरकले लंबीदा लेकागी नुपानी लंबीगी मताइदा हेरो नहा सादुना लेपली हाय मिमी नि अमना अमो मसी मिमी सिना एखरे थबक सुबलाओ अवामनदो मतिक चना पीगे हाइबनी सुंया हेक यादेबी इ कराक्तन हौजिक ओइना फानागा लौदोइनी नंगी लमचतो खंगलमगनिये नंगी नुपीना पाबो नंगसे हाइनदबना लोइरबनी
He Ramaru, or of Camp Hamino. Natu Pawani, Nang Lane, Nupam Legend Kinatro. As Yara told us Simaro. Ibani Magne, Chapani like Aishida. Dominale. Me, Mamma Jase, Yoshirake. Amana, Mema, Guide no ne, Nachasiga, Sansialuga Hira. Eh, come then he. Ngaragi Wadugi, Nung Saurira. Going no ice without. Ngarang no more the Gay Hiragi. Aduburo, one lady Saruputine, Igi Yumda, Igi Nupiona, Nungai Laser Lao, Nagi Nupagumba, Asonba, Pazakraba Nupi, who take them laga, Sika the Nupado, I did not dinner, I know Hirubani. Pakwa Nungama Kolaga, Nupa at that time. Nangwego, Igi Macapalise, Nung Tom Lagata, hot again. Ibungo, Papa, Nung the Tamune, Ibungo, Nung the Tamu having in Nangbo. Nupado, Mako Punkai Kaide, Nupa Mako Kai Betuna. Ine, Ingo Tangaide. I cook out the Maru. Ayo. Nupa Maduna, Pak Paki Nung Munduna Pui, like I missing center E. Nupi Pataba Singuna. Is Mama Jasina, me a Sigi. Makoase, Tugai Bida Malene. Is me hatori. My mom Jaseko, Kiko, Yamki Adi. Like I Tanaragane, Tantoki Bayarabani. Me sing the Kaigino, Kamana no hide hanglami. Mama Jana, Ware sing a dutami adubu, Patawanupa Niduna, Mama Jana Harido, Arandan Haina, Miana Tamlami. Nupi Patabiduna. Tu, Aina Hydro. Mama Jasina, so in a land boy when you hide. Nupag na kaina krabani nare. Nupa mo page, Taurio me. Yatagana, Mako to Kaibiriba. Aha Nupadana. Masigi, Mo Mayalo Nupan Basi, Yar Lemine. Masibu Pazin Posilaga, Tambayadrami, my Nubaduba. Mama Sune, Masigi, Mama Yimachama Susinzanane, Karakara Pazin Posindana, Tambiradi Padoni. Ahal Oiragane, Yaudik Yawi. Masi Mosi, Matusidan Masi, Jai Sushinam Tang, Pin the Kange. Kananom Tane, Sonojuba Halasi, Amuk the Power. Me sing Aduna, Ahal the Pane, Mama Jasu, Sansen Basat Cree, Kantok Nabadagi, Patavanu Panido, Asokahida Haptuna, Mayumayum the China Cree, Mama Jado, Sanseli, Kaisal Mama Jado Kumtadakle, Bakwan Mamagasu, Kangna Hale, Mamana Purakpa, Jai and Sangdo, Kaisal Mama Jaduga, Jaminare. Mamana Itagi Tawakan Birakpa, Kaisal, Nasidine, Buktalan Bangamjay, Hayingdi, Nabanigis Yauna, Imana Purakiko. Pakpana, Ima, Nong Hayang Sulakodro, Lake, Nusidro, Kaisal Mama Jase, Antok na Nusikrit. Kaisal Mama Jado, Yam na Harauna, Sanarami, Pakpaga Mamana, Pamduna Harauni Yangzay. Kaisal Maga Majagadu, Jing the Kakre, Pak Mama Jasu, Sansen Beloiduna, Yum the Karakle. Ima, Kaisal Mam Jado, I could have turned the Sira. Migidine, Huyam Lune. Huigane, Kaisagadi, Mana die. Mane, Masasta Mane Shima. Huidene, Kaisana Krajawa Wani. Ado, Tamasi Goima. Hoi, Tamasi. Mama Jayum Yoduna, Nungainele, Mako Kaiba Nubadi, Laman Kungi Kana Lake, Pakpagi Mama, Nungalakpada, Masapumba Lahotaropadagi, Pakpa Sansin Basatana, Mama was in the Lerami. Pakpa Sansin Belaktabada, Kaisal Mama Jadu, Numidang Pakpagi Yum Tituna, Laglemi, Kaisal Mama Jaduna, Pakpagi Tongdo, Korpado Tapada, Pakpana Konano, Patama Muizala. I say to today. Pakpa, Tokano, Imagi Nakta, Pamula. Ima, Jaitupsina, Hektakatake. Nasa Pakpase, Jorobanima. Pakpana Tunghang double to da, Kaisala to Kong Lai, Jaraba Conseltina, Pakpa Kasal the Nikalakpada, Harano Jaitok to na, Tong Hangi. Tong Hek Hangwaga, Kaisal Majatana Pakpada,
ꯆꯣꯡꯈꯠꯇꯨꯅ ꯂꯦꯛꯏ ꯆꯥꯎꯕꯗꯤ ꯄꯥꯛꯄꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯆꯥꯎꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯀꯩꯁꯥꯜ ꯃꯃꯥ ꯃꯆꯥꯗꯨ ꯄꯥꯛꯄꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯄꯥꯛꯄꯒꯤ ꯃꯃꯥꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯤ ꯄꯥꯛꯄꯅ ꯏꯃꯥ ꯑꯩꯒꯤ ꯀꯩꯁꯥꯜꯁꯦ ꯑꯩꯈꯣꯏꯗ ꯊꯝꯂꯁꯤꯀꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯠꯇꯕꯁꯤꯡꯗꯨꯅ ꯈꯪꯈ꯭ꯔꯕꯗꯤ ꯌꯥꯔꯛꯀꯗ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯌꯥꯅꯤ ꯊꯝꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯩꯁꯥꯜ ꯃꯃꯥ ꯃꯆꯥꯗꯨ ꯆꯠꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃ ꯂꯥꯛꯏ ꯄꯥꯛꯄꯒꯤ ꯃꯃꯥꯕꯨ ꯊꯕꯛ ꯁꯨꯅꯕ ꯍꯥꯏꯕ ꯄꯥꯛꯄꯒꯤ ꯃꯃꯥꯗꯣ ꯃꯁꯥ ꯁꯣꯜꯂꯁꯨ ꯍꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯄꯥꯛꯄꯁꯨ ꯁꯟ ꯁꯦꯟꯕ ꯆꯠꯈ꯭ꯔꯦ ꯃꯃꯥꯅ ꯆꯥꯛ ꯌꯣꯝꯕꯤꯗꯨꯅ ꯄꯥꯛꯄ ꯂꯥꯛꯄ ꯎꯕꯗ ꯀꯩꯁꯥꯜ ꯃꯃꯥ ꯃꯆꯥꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯄꯥꯛꯄꯒ ꯑꯃꯨꯛ ꯁꯥꯟꯅꯔꯝꯃꯤ ꯉꯁꯤꯗꯤ ꯄꯥꯛꯄ ꯀꯩꯁꯥꯜ ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯟꯅꯔꯒ ꯂꯩꯕꯅ ꯊꯦꯡꯂꯦ ꯍꯜꯂꯛꯄꯗ ꯄꯥꯛꯄꯅ ꯍꯔꯥꯎꯅ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯄꯗ ꯄꯥꯛꯄꯒꯤ ꯃꯃꯥꯗꯣ ꯏꯃꯨꯡꯗ ꯊꯧꯔꯤ ꯌꯥꯟꯅ ꯂꯩꯔꯝꯈꯤ ꯄꯥꯛꯄꯅ ꯏꯃꯥ ꯏꯃꯥ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯏꯃꯥꯕꯨ ꯀꯟꯕꯤꯌꯨ ꯏꯃꯥ ꯏꯃꯥ ꯄꯥꯛꯄꯅ ꯃꯃꯥꯒꯤ ꯃꯈꯣꯟ ꯀꯣꯟꯗꯨꯅ ꯊꯥꯡꯒꯠꯂꯒ ꯀꯞꯇꯨꯅ ꯂꯥꯎꯕꯗ ꯌꯨꯝꯂꯣꯟꯅꯕꯅ ꯇꯥꯕꯗꯒꯤ ꯆꯦꯟꯁꯤꯟꯅꯔꯛꯏ ꯌꯨꯝꯂꯣꯟꯅꯕꯅ ꯄꯥꯛꯄ ꯃꯈꯣꯡꯗꯣ ꯊꯥꯡꯒꯠꯂꯨ ꯀꯅꯥꯅꯣꯝꯇ ꯊꯧꯔꯤꯁꯤ ꯀꯛꯎꯅꯦꯍꯦ ꯑꯃꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯃꯤ ꯑꯃꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯄꯥꯛꯄ ꯅꯪꯕꯨ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯕ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯗꯤ ꯁꯟꯁꯦꯟꯕ ꯀꯥꯔꯛꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯏꯃꯥ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ ꯏꯃꯥ ꯑꯩ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯏꯃꯥ ꯃꯥꯕꯣꯛ ꯑꯩꯒꯤ ꯏꯃꯥꯕꯨ ꯀꯟꯕꯤꯌꯨ ꯑꯩꯒꯤ ꯏꯃꯥ ꯀꯟꯕꯤꯌꯨ ꯃꯥꯕꯣꯛ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯤ ꯑꯃꯕꯨ ꯂꯧꯊꯔꯝꯃꯤ ꯃꯤ ꯑꯃ ꯁꯤꯕꯅ ꯍꯥꯜꯂꯝꯂꯦ ꯄꯥꯛꯄ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄ ꯍꯦꯟꯃꯟꯕꯅ ꯋꯥꯟꯊꯈ꯭ꯔꯦ ꯄꯥꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯗꯦ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯌꯣꯝꯗꯨꯅ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯑꯐꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯅꯣ ꯃꯥ ꯃꯆꯥ ꯑꯁꯤꯕꯨ ꯑꯁꯨꯃꯥꯏ ꯁꯨꯝ ꯊꯝꯃꯝꯃꯗ꯭ꯔꯣ ꯏꯕꯨꯡꯉꯣꯁꯥ ꯅꯍꯥ ꯑꯃꯅ ꯏꯅꯦ ꯍꯌꯦꯡꯐꯥꯎ ꯊꯝꯂꯁꯤ ꯃꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯥꯛꯑꯒꯅꯦ ꯊꯥꯡꯂꯒ ꯃꯥꯏꯅ ꯍꯨꯝꯖꯔꯁꯅꯤꯗ ꯏꯪꯒ ꯏꯪꯕꯅꯦ ꯃꯪꯒ ꯃꯪꯕꯅꯦ ꯇꯨꯔꯦꯜ ꯃꯄꯥꯟ ꯇꯥꯅ ꯀꯅꯥ ꯄꯨꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯅꯠꯇꯕꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯁꯤꯔꯤꯅꯣꯁꯨ ꯈꯪꯗꯕꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯁ ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯖꯔꯝꯃꯣꯏꯅꯦꯍꯦ ꯅꯣꯏ ꯅꯨꯄꯥ ꯈꯔ ꯇꯧꯔꯒ ꯑꯃꯨꯛꯇ ꯐꯨꯝꯖꯤꯟꯕꯤꯌꯨꯗꯅ ꯃꯆꯥꯁꯤꯒ ꯃꯃꯥ ꯑꯁꯤꯕ ꯑꯁꯤꯒꯕꯨ ꯑꯁꯨꯃꯥꯏꯅ ꯊꯝꯕ ꯌꯥꯒꯗ꯭ꯔꯣ ꯏꯅꯦꯅ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅꯅꯦ ꯏꯅꯦ ꯑꯣꯏꯅ ꯇꯧꯕꯤꯔꯨꯔꯣ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦꯍꯦ ꯀꯟꯃꯜꯂꯤꯗꯀꯣ ꯅꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯉꯥꯡꯗꯨꯕꯨ ꯀꯔꯤꯕꯨ ꯆꯥꯔꯝꯗꯣꯏꯅꯣꯅꯦꯍꯦ ꯆꯥꯛꯁꯦ ꯈꯔ ꯄꯤꯖꯔꯨꯒꯦ ꯂꯩꯀꯥꯏ ꯏꯅꯦꯗꯨꯅ ꯑꯃꯨꯛ ꯐꯠꯇꯦꯗꯀꯣ ꯃꯤꯁꯤꯡꯁꯦ ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯑꯕ ꯀꯥꯟꯗꯅꯦ ꯅꯣꯏ ꯈꯪꯒꯗꯕꯅꯤ ꯅꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯊꯣꯛꯇꯕ ꯑꯣꯏꯌꯨꯀꯣ ꯅꯪ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤꯗꯨꯅ ꯄꯥꯛꯄꯒꯤ ꯆꯥꯛ ꯄꯤꯔꯝꯂꯒ ꯉꯥꯏꯍꯥꯛ ꯊꯦꯝꯂꯝꯂꯒ ꯊꯦꯡꯂꯛꯄꯗꯒꯤ ꯍꯟꯈ꯭ꯔꯦ ꯑꯍꯜ ꯑꯅꯤꯗꯣ ꯍꯦꯛ ꯍꯟꯈꯤꯕꯒ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕ ꯀꯩꯁꯥꯜ ꯃꯃꯥ ꯃꯆꯥꯗꯣ ꯆꯪꯂꯛꯏ ꯄꯥꯛꯄꯅ ꯀꯞꯄꯗꯣ ꯀꯩꯁꯥꯜ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯀꯞꯄꯤ ꯄꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯩꯁꯥꯜꯒꯤ ꯃꯊꯛ ꯊꯥꯡꯒꯠꯇꯨꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯇꯝꯅ ꯄꯨꯔꯝꯃꯤ ꯄꯥꯛꯄꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯇꯧꯗꯨꯅ ꯃꯃꯥꯕꯨ ꯐꯨꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯍꯤꯡꯗꯨꯃ ꯃꯥꯒꯤ ꯃꯪꯐꯝ ꯃꯊꯛꯇꯨꯗ ꯀꯞꯇꯨꯅ ꯀꯣꯜꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯀꯩꯁꯥꯜ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯁꯪꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯤꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯀꯩꯁꯥꯜ ꯃꯃꯥ ꯃꯆꯥꯗꯨ ꯆꯤꯡꯗ ꯀꯥꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯅ ꯑꯁꯤꯕꯨ ꯀꯅꯥꯅꯣꯅꯦꯍꯦ ꯃꯪꯐꯝ ꯃꯊꯛ ꯑꯁꯤꯗ ꯇꯨꯝꯂꯤꯁꯤꯕꯨ ꯀꯅꯥꯅꯣ ꯍꯣꯏꯅꯦꯍꯦ ꯆꯪꯂꯒ ꯌꯦꯡꯁꯤꯂꯥ ꯉꯔꯥꯡ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯔꯣ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯣ ꯃꯥꯅꯤꯅꯦꯍꯦ ꯏꯕꯨꯡꯉꯣ ꯄꯥꯛꯄ ꯍꯧꯒꯠꯂꯨꯅꯦꯍꯦ ꯃꯁꯥꯁꯤꯁꯨ ꯎꯟꯃꯨꯛ ꯏꯪꯉꯦꯅꯦꯍꯦ ꯑꯃꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯃꯐꯝꯗꯅꯣ ꯅꯪꯅ ꯇꯨꯝꯂꯤꯁꯤꯕꯣ ꯃꯃꯥꯒꯤ ꯑꯣꯏꯔꯖꯥꯠꯂꯅꯦꯍꯦ ꯀꯅꯥꯅ ꯄꯨꯕꯤꯔꯛꯏꯕꯅꯣꯅꯦꯍꯦ ꯐꯝꯁꯤ ꯐꯥꯎꯕꯗꯤ ꯄꯥꯛꯄ ꯀꯞꯅ ꯑꯩꯒꯤ ꯏꯃꯥ ꯇꯨꯝꯂꯤꯌꯦ ꯑꯍꯜꯁꯤꯡꯅ ꯂꯧ ꯈꯥꯎꯕ ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯌꯨꯝꯗ ꯍꯜꯂꯣ ꯏꯃꯥꯗꯣ ꯇꯨꯝꯖꯔꯁꯅꯨ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨ
ꯌꯨꯝꯗ ꯍꯜꯂꯣꯀꯣ ꯀꯔꯤꯅꯣ ꯁꯥꯒꯤ ꯈꯣꯡꯒꯣꯜ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯆꯥꯎ ꯆꯥꯎꯅ ꯇꯥꯔꯤꯁꯤꯕꯣ ꯑꯃꯅ ꯑꯃꯨꯛ ꯃꯥꯅꯤꯅꯦꯍꯦ ꯀꯩꯒꯤꯔꯣ ꯆꯥꯎꯋꯤꯅꯦꯍꯦ ꯑꯁꯤꯒꯤ ꯃꯃꯥꯁꯤꯕꯨ ꯀꯅꯥ ꯀꯅꯥꯅꯒ ꯄꯨꯔꯛꯑꯒ ꯐꯨꯝꯂꯤꯅꯣꯅꯦꯍꯦ ꯉꯔꯥꯡꯗꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯕꯅꯤ ꯑꯍꯜꯁꯤꯡꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯅꯈ꯭ꯔꯦ ꯄꯥꯛꯄꯁꯨ ꯀꯞꯇꯨꯅ ꯍꯜꯂꯛꯏ ꯂꯝꯕꯤꯗ ꯃꯧꯆꯤꯟ ꯀꯟꯕꯤ ꯈꯔ ꯂꯩ ꯋꯥꯊꯤ ꯉꯥꯡꯅꯕ ꯃꯄꯥꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯃꯥ ꯐꯪꯉꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯍꯦꯛ ꯇꯥꯗꯅ ꯁꯤꯔꯝꯃꯤ ꯃꯆꯥꯁꯤꯡꯅ ꯀꯅꯥꯅ ꯁꯤꯟꯅꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯉꯥꯡꯅꯔꯝꯃꯤ ꯑꯃꯅ ꯑꯃꯨꯛ ꯂꯩꯀꯥꯏꯅꯅꯦ ꯌꯦꯡꯁꯤꯟꯁꯤꯒ ꯍꯥꯏꯔꯛꯂꯗꯤꯅꯦ ꯑꯩꯗꯤ ꯌꯥꯎꯖꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯌꯥꯔꯦꯍꯦ ꯅꯣꯏꯁꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯉꯥꯡꯁꯦ ꯃꯥ ꯃꯄꯥ ꯀꯥꯏꯅꯕꯗ ꯑꯉꯥꯡꯁꯤꯅ ꯋꯥꯔꯝꯒꯗꯕꯗꯣ ꯍꯣ ꯅꯪ ꯌꯣꯛꯄꯤꯔꯣꯗꯅ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯣꯏꯗꯧꯅꯅꯦ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯗꯤꯅꯦ ꯌꯣꯛꯑꯅꯤꯌꯦ ꯌꯣꯛꯀꯦ ꯍꯥꯏꯔꯤꯕ ꯑꯁꯨꯛ ꯐꯕ ꯑꯉꯥꯡꯁꯤꯕꯨ ꯄꯥꯝꯃꯨꯏ ꯑꯩꯗꯤ ꯃꯥꯡꯈꯤꯗꯧꯕꯒ ꯏꯁ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯕꯤ ꯑꯃ ꯄꯥꯛꯄ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯅ ꯇꯥꯅ ꯌꯨꯝꯇꯝꯅ ꯆꯪꯈꯤ ꯄꯥꯛꯄ ꯏꯃꯨꯡꯗ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯎꯡꯅ ꯐꯝꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯂꯥꯛꯏ ꯑꯁꯤꯕꯗꯤ ꯑꯃꯅ ꯍꯤꯡꯒꯠꯂꯒ ꯆꯥꯛꯀ ꯊꯣꯡꯉꯖꯥꯠꯂꯣ ꯈꯔ ꯐꯕ ꯅꯍꯥ ꯑꯃꯅ ꯇꯥꯅꯤꯡꯗꯦ ꯅꯣꯏꯁꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯤ ꯄꯥꯛꯄ ꯄꯥꯛꯄ ꯑꯇꯩꯅ ꯑꯃꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯔꯨ ꯄꯥꯛꯄ ꯊꯣꯔꯛꯏ ꯏꯃꯥꯗꯤ ꯄꯥꯛꯄ ꯑꯩꯈꯣꯏ ꯂꯥꯛꯏ ꯏꯃꯥꯗꯣ ꯐꯨꯝꯖꯤꯟꯅꯕ ꯇꯧꯔꯒꯦ ꯏꯃꯥꯗꯤ ꯐꯨꯝꯈ꯭ꯔꯦ ꯀꯀꯥ ꯑꯦ ꯀꯅꯥꯅ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯐꯨꯝꯈ꯭ꯔꯦ ꯃꯤꯁꯤꯡ ꯑꯗꯨ ꯏꯉꯛ ꯉꯛꯅꯩ ꯑꯗꯨꯒ ꯏꯃꯥꯗꯣ ꯅꯪꯅ ꯊꯥꯡ ꯉꯝꯕ꯭ꯔꯅꯦꯍꯦ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯂꯣꯠꯂꯒ ꯊꯝꯂꯤꯔꯕ ꯄꯨꯝꯂꯛꯑꯗꯤꯅꯦ ꯂꯩꯀꯥꯏꯗ ꯃꯤ ꯑꯃꯇꯅꯦ ꯂꯩ ꯉꯝꯃꯔꯣꯏ ꯀꯔꯥꯏꯅꯣ ꯑꯐꯕ ꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯅꯥꯒ ꯐꯨꯝꯒꯦ ꯀꯥꯏꯗ ꯐꯨꯝꯂꯤꯅꯣ ꯄꯥꯛꯄ ꯄꯥꯛꯄꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯇꯥꯛꯏ ꯀꯩꯁꯥꯒꯤ ꯈꯣꯡꯒꯨꯜ ꯎꯕꯗ ꯑꯃꯅ ꯑꯦ ꯁꯥꯒꯤ ꯈꯣꯡꯒꯨꯜꯅꯤꯅꯦꯍꯦ ꯀꯩꯒꯤꯕꯨ ꯃꯥꯜꯂꯤꯅ ꯁꯤꯗꯤ ꯆꯥꯎꯋꯤꯅꯦꯍꯦ ꯂꯥꯡ ꯊꯛꯇ ꯌꯥꯔꯔꯣꯏ ꯌꯥꯔꯣꯏ ꯂꯥꯡ ꯊꯛꯄ ꯌꯥꯔꯣꯏ ꯄꯥꯛꯄꯅ ꯍꯥꯏꯔꯛꯏ ꯃꯤꯁꯤꯡꯗꯨꯅ ꯑꯦ ꯁꯥ ꯐꯥꯒꯦ ꯍꯥꯏꯕꯅꯤꯍꯦ ꯅꯪ ꯐꯥꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯌꯥꯝ ꯍꯜꯂꯁꯤ ꯂꯥꯎ ꯑꯩꯅꯦ ꯂꯥꯡ ꯁꯦꯝꯃꯨꯒꯦ ꯑꯃꯅ ꯑꯃꯨꯛ ꯃꯣꯡꯐꯝꯁꯤꯅ ꯃꯃꯥꯒꯤꯔ ꯀꯅꯥꯒꯤꯅꯣꯁꯨ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯆꯠꯂꯁꯤꯗ ꯑꯐꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯛꯄ ꯌꯨꯝꯗ ꯍꯜꯂꯨꯀꯣ ꯁꯥꯒꯤ ꯈꯣꯡꯒꯨꯜꯁꯦ ꯌꯥꯝꯅ ꯆꯥꯎꯏ ꯃꯐꯝ ꯑꯁꯤꯗꯅꯦ ꯅꯪ ꯀꯨꯏꯅ ꯂꯩꯒꯅꯨꯀꯣ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯨ ꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯄꯥꯛꯄ ꯆꯦꯡ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ ꯄꯥꯛꯄꯅ ꯀꯩꯁꯥꯜ ꯃꯥ ꯃꯆꯥꯗꯨ ꯀꯧꯏ ꯀꯩꯁꯥꯜ ꯃꯥ ꯃꯆꯥꯗꯨ ꯆꯤꯡꯒꯤ ꯂꯣꯛꯅꯨꯡꯗ ꯂꯩꯕ ꯃꯀꯣꯜꯗꯒꯤ ꯆꯦꯟꯊꯔꯛꯂꯤ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯟꯅꯖꯩ ꯄꯥꯛꯄꯅ ꯅꯕꯥꯅꯤꯕꯨ ꯐꯥꯅꯕ ꯂꯥꯡ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯅꯕꯥꯅꯤꯅꯦ ꯑꯩꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯅꯨꯀꯣ ꯑꯩ ꯂꯥꯛꯀꯦ ꯐꯝꯕꯁꯤꯗꯅꯦ ꯅꯣꯏꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯄꯥꯛꯄ ꯍꯜꯂꯛꯂꯤ ꯄꯥꯛꯄ ꯃꯃꯥꯅ ꯊꯝꯕꯤꯔꯝꯕ ꯆꯦꯡ ꯍꯋꯥꯏ ꯈꯔꯗ ꯊꯣꯡꯂꯒ ꯃꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯩ ꯅꯣꯡꯃ ꯃꯃꯥ ꯀꯧꯕ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯒꯤ ꯏꯃꯥ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯅꯠꯇꯦ ꯃꯤꯅ ꯍꯥꯠꯄꯅꯤ ꯏꯃꯥꯅ ꯌꯥꯜꯂꯝꯕ ꯊꯧꯔꯤꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯇꯦ ꯑꯗꯨꯗꯤ ꯀꯅꯥꯒꯤꯅꯣ ꯊꯧꯔꯤ ꯃꯇꯠ ꯑꯃ ꯂꯩꯈꯤꯕꯅꯤ ꯄꯥꯛꯄꯅ ꯅꯣꯡꯉꯥꯟꯕꯒ ꯊꯧꯔꯤ ꯃꯇꯠ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯊꯧꯔꯤꯗꯣ ꯄꯥꯏꯔꯒ ꯀꯩꯁꯥꯜꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯤ ꯊꯧꯔꯤꯁꯦ ꯃꯅꯝ ꯅꯝꯃꯣ ꯑꯩꯒꯤ ꯏꯃꯥꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕ ꯊꯧꯔꯤ ꯑꯗꯨꯅꯤꯁꯦ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯅꯠꯇꯤꯌꯦ ꯃꯤꯅ ꯍꯥꯠꯄꯅꯤ ꯄꯥꯛꯄꯅ ꯀꯩꯁꯥꯜ ꯃꯥ ꯃꯆꯥꯗꯨ ꯅꯨꯡꯗꯥꯡꯗ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯄꯥꯛꯄꯅ ꯅꯣꯡꯃ ꯃꯃꯥ ꯊꯕꯛꯀꯤ ꯀꯧꯕ ꯂꯥꯛꯄ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯏ ꯅꯣꯡꯃ ꯄꯥꯛꯄꯒ ꯈꯠꯅꯈꯤꯕ ꯃꯀꯣꯛ ꯊꯨꯒꯥꯏꯈꯤꯕ ꯃꯣꯏ ꯑꯅꯤꯗꯨꯁꯨ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯐꯠꯇꯕ ꯅꯨꯄꯥ ꯑꯅꯤꯅ ꯑꯦ ꯄꯥꯛꯄ ꯃꯃꯥ ꯅꯤꯡꯕ ꯄꯥꯛꯄ ꯅꯪꯕꯨ ꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ ꯍꯥ ꯏꯗꯣꯝꯆꯥ ꯏꯗꯣꯝꯆꯥ ꯐꯠꯇꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯗꯣꯝꯆꯥꯒ ꯀꯧꯔꯤꯗꯨꯅ ꯍꯥ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯅꯌꯨꯝꯗꯅꯦ ꯁꯤꯗ ꯅꯪꯒꯤ ꯅꯃꯥ ꯂꯩꯇꯦꯀꯣ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯩ ꯀꯧꯔꯤꯁꯤꯅ ꯑꯦ ꯄꯥꯛꯄ ꯀꯩ ꯂꯩꯔꯦ ꯁꯤꯗ ꯂꯥꯛꯏꯗꯤ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ
ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ? ꯏꯗꯣꯝꯆꯥ, ꯑꯩꯒꯤ ꯏꯃꯥꯗꯣ ꯏꯗꯣꯝꯆꯥꯅ ꯊꯕꯛꯀꯤ ꯀꯧꯈꯤꯕꯅꯦ ꯅꯨꯃꯤꯠꯇꯣ꯫ ꯏꯃꯥꯗꯣ ꯀꯩꯗꯧꯕ ꯌꯥꯎꯈꯤꯒꯦ ꯏꯗꯣꯝꯆꯥ? ꯅꯨꯃꯤꯠꯇꯨꯗ ꯏꯗꯣꯝꯆꯥ ꯑꯝꯇ ꯍꯥꯏꯕꯤꯌꯣ꯫ ꯏꯕꯨꯡꯉꯣ, ꯄꯥꯛꯄ, ꯏꯃꯥꯗꯣ ꯑꯣꯏꯅꯕꯨꯗꯤ ꯀꯧꯈꯤꯕꯅꯤ, ꯑꯗꯣ ꯅꯣꯏꯒꯤ ꯏꯃꯥꯗꯣ ꯑꯩꯈꯣꯏꯗꯗꯤ ꯅꯨꯃꯤꯠꯇꯣ ꯂꯥꯛꯇꯦꯅꯦꯍꯦ꯫ ꯄꯥꯛꯄꯅ ꯋꯥ ꯁꯨꯝ ꯍꯪꯕꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯁꯥꯎꯔꯛꯏ꯫ ꯄꯥꯛꯄ, ꯅꯪ ꯌꯥꯝ ꯈꯪꯅꯤꯡꯂꯗꯤꯅꯦ ꯅꯃꯥ ꯑꯁꯤꯕꯗꯨꯗ ꯑꯣꯏꯅ ꯍꯪꯉꯨꯔꯣ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ꯫ ꯐꯠꯇꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯅꯃꯥꯗꯣ ꯀꯌꯥ ꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯅꯅꯦ ꯍꯥꯠꯂꯤꯗꯣ꯫ ꯑꯃꯅ ꯑꯃꯨꯛ ꯃꯔꯣ ꯋꯥꯗꯣ ꯁꯣꯏꯔꯦ꯫ ꯏꯕꯨꯡꯉꯣ, ꯌꯨꯝꯗ ꯆꯠꯂꯣ, ꯅꯃꯥꯗꯣ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯃ ꯂꯩꯔꯝꯒꯅꯤ, ꯅꯪ ꯊꯥꯛꯄ ꯋꯥꯕꯒꯤꯅꯦ ꯁꯤꯖꯕ ꯑꯣꯏꯔꯝꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨꯀꯣ꯫ ꯄꯥꯛꯄ ꯁꯥꯎꯃꯟꯈꯤꯕꯅ ꯐꯠꯇꯕ ꯑꯅꯤꯗ ꯆꯣꯡꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯍꯜ ꯑꯅꯤꯗꯨꯅ ꯄꯥꯛꯄꯕꯨ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯄꯥꯛꯄ ꯁꯣꯛꯇꯨꯅ ꯀꯞꯂꯒ ꯍꯜꯂꯛꯏ ꯌꯨꯝꯗ꯫ ꯄꯥꯛꯄ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯀꯩꯁꯥꯜ ꯑꯅꯤꯗꯨꯁꯨ ꯄꯥꯛꯄꯒꯤ ꯌꯨꯝꯗ ꯂꯥꯛꯏ, ꯑꯗꯨꯒ ꯃꯃꯥꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕ ꯀꯥꯗꯨꯗ ꯃꯅꯝ ꯅꯝꯗꯨꯅ ꯊꯤ, ꯑꯗꯨꯒ ꯄꯥꯛꯄꯕꯨ ꯇꯣꯡꯍꯟꯗꯨꯅ ꯐꯠꯇꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯃꯃꯥ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯛꯄ ꯀꯩꯁꯥꯜꯅ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯥꯔꯛꯏ꯫ ꯑꯣ, ꯅꯪ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯏꯃꯥ ꯍꯥꯠꯄ ꯃꯤꯁꯦ꯫ ꯊꯧꯔꯤꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ? ꯑꯩ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯀꯩꯁꯥꯜ, ꯆꯨꯝꯂꯦꯀꯣ ꯃꯤꯁꯤꯗꯤ꯫ ꯀꯩꯁꯥꯜꯅ ꯆꯨꯝꯃꯤ ꯍꯥꯏꯅꯤꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯄꯥꯛꯄꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯁꯤꯡꯕ ꯇꯥꯔꯦꯗꯅ꯫ ꯏꯃꯥ, ꯏꯃꯥ, ꯑꯩ ꯏꯃꯥꯒꯤ ꯂꯃꯟ ꯅꯆꯥꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ꯫ ꯄꯥꯛꯄ ꯀꯩꯁꯥꯜ ꯃꯃꯥ ꯃꯆꯥꯒ ꯍꯜꯂꯛꯂꯦ꯫ ꯀꯩꯁꯥꯜ ꯂꯥꯛꯄꯗ ꯍꯨꯏ ꯍꯧꯗꯣꯡ ꯑꯃꯠꯇ ꯃꯈꯣꯜ ꯊꯣꯛꯅꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯄꯥꯛꯄ ꯍꯧꯒꯠꯇꯨꯅ ꯑꯐꯕ ꯁꯥꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯛꯄ, ꯀꯩ ꯂꯩꯔꯦ ꯅꯪꯕꯣ? ꯆꯥꯛ ꯂꯥꯝꯕ꯭ꯔꯣ? ꯆꯥꯛ ꯆꯥꯒꯦꯔꯣ? ꯂꯥꯎ ꯂꯥꯎ ꯂꯥꯎ, ꯆꯪꯂꯛꯎ ꯂꯥꯎ꯫ ꯏꯃꯨꯡꯗ ꯆꯪꯉꯤ ꯄꯥꯛꯄ꯫ ꯃꯥꯃꯁꯦ ꯀꯅꯥꯒ ꯂꯩꯔꯤꯅꯣ? ꯏꯊꯟꯇꯅꯤꯗ, ꯏꯆꯥꯁꯨ ꯏꯁꯨꯒꯩꯗꯤꯅꯦ ꯁꯤꯗ ꯂꯩꯇꯦ꯫ ꯅꯕꯣꯛꯇꯤꯅꯦ ꯀꯨꯏꯔꯦ ꯁꯤꯈꯤꯕ, ꯑꯗꯣ ꯄꯨꯄꯨ ꯀꯧꯒꯗꯕꯅꯦ ꯑꯩꯉꯣꯟꯗ꯫ ꯑꯗꯣ ꯀꯥꯏꯗꯦꯗ, ꯃꯥꯃ ꯑꯗꯨꯝ ꯀꯧꯔꯁꯨ ꯌꯥꯝ ꯌꯥꯏꯗ꯫ ꯑꯍꯜ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅꯅꯦ ꯑꯩꯁꯨꯅꯦ ꯅꯍꯥꯗꯧ ꯇꯧꯔꯤꯕꯅꯤ꯫ ꯑꯣ, ꯃꯥꯃꯁꯦ ꯑꯍꯜ ꯑꯣꯏꯔꯁꯨ ꯌꯥꯝ ꯀꯜꯂꯤꯀꯣ, ꯅꯍꯥ ꯑꯗꯨꯝ ꯃꯥꯜꯂꯤ꯫ ꯑꯗꯣ ꯃꯥꯃ, ꯑꯩꯒꯤ ꯏꯃꯥꯅ ꯁꯤꯔꯝꯗꯥꯏꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤꯗꯣ ꯃꯥꯃꯗ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕ ꯄꯥꯛꯄ? ꯏꯃꯥꯗꯤ ꯁꯤꯍꯧꯔꯕꯅꯤꯗ꯫ ꯁꯤꯔꯝꯗ꯭ꯔꯤꯕ ꯍꯥꯏꯕ? ꯅꯪꯅ ꯍꯜꯂꯛꯄꯗ ꯑꯗꯨ ꯐꯝꯃꯣ, ꯃꯥꯃꯅꯦ ꯆꯥꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ, ꯆꯥꯛ ꯆꯥꯔꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯑꯍꯜ ꯑꯗꯨꯅ ꯆꯥꯛ ꯌꯦꯡꯂꯤꯉꯩꯗ ꯄꯥꯛꯄ ꯆꯠꯈ꯭ꯔꯦ꯫ ꯑꯍꯜ ꯅꯨꯄꯥꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ? ꯍꯣꯏ ꯃꯥꯒꯤ ꯀꯦꯝ ꯍꯥꯏꯔꯝꯗꯦꯅꯦ꯫ ꯃꯔꯝ ꯂꯩꯁꯦ, ꯑꯩꯅ ꯍꯥꯠꯄꯅꯦꯁꯤ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯅꯦꯍꯦ꯫ ꯊꯧꯔꯤ ꯃꯨꯇꯠꯅꯤꯅꯦ, ꯁꯤꯗꯤ ꯑꯩꯒꯤ ꯁꯟꯒꯤ ꯊꯧꯔꯤꯗꯨꯅꯤꯅꯦ ꯍꯥ꯫ ꯃꯃꯥ ꯍꯥꯠꯄꯗ ꯃꯁꯤꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤꯅꯦꯍꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯅꯍꯥ ꯑꯅꯤꯗꯨꯗ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯍꯜꯗꯣ ꯄꯔꯞ ꯐꯠꯇꯕ ꯅꯍꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯅꯍꯥ ꯑꯅꯤꯗꯣ ꯀꯧꯗꯨꯅ ꯐꯝ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯐꯠꯇꯕ ꯅꯨꯄꯥ ꯑꯅꯤꯅ ꯀꯩꯗꯧꯔꯒꯦ ꯃꯥꯃ, ꯎꯅꯔꯣꯏꯁꯤ ꯍꯥꯏꯔꯒ ꯏꯕꯥꯅꯤꯕꯨ ꯀꯧꯔꯤꯁꯤꯕꯣ? ꯃꯤ ꯑꯃ ꯍꯥꯠꯄꯗꯣ ꯃꯆꯥꯅꯨꯄꯥꯁꯨ ꯈꯪꯗ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯀꯃꯥꯏꯅꯅꯣ ꯃꯥꯃ ꯑꯗꯨꯗꯤ? ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯥꯠꯂꯁꯤ ꯑꯗꯨꯗꯤ, ꯈꯨꯜ ꯂꯩꯀꯥꯏ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯈꯨꯗꯣꯡꯊꯤꯕ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯪꯂꯅꯤ ꯅꯠꯇ꯭ꯔꯕꯗꯤ꯫ ꯑꯗꯨꯅꯤꯅꯦꯍꯦ, ꯑꯍꯜ ꯑꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯕꯨꯅꯦ ꯏꯆꯥ ꯏꯁꯨꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯏꯀꯥꯏ꯫ ꯃꯥꯃꯁꯨꯅꯦ ꯍꯅꯨꯊꯪꯗꯅꯦ ꯅꯨꯄꯤ ꯌꯥꯝꯅ ꯆꯣꯞꯄꯤꯅꯦ, ꯂꯨꯅ ꯇꯧꯕꯤꯕꯒ ꯁꯥꯗꯅ ꯑꯩꯈꯣꯏ ꯐꯥꯎꯕ ꯃꯥꯃꯁꯦ ꯐꯗ ꯐꯔꯨꯕꯒ ꯃꯥꯜꯂꯦ꯫ ꯑꯃꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯗꯤ ꯃꯥꯃ ꯑꯣꯏ ꯂꯩꯔꯝꯃꯦ꯫ ꯄꯥꯝꯂꯕꯗꯤꯅꯦ ꯑꯐꯕ ꯁꯥꯒꯗꯕ, ꯊꯦꯝꯒꯗꯕ, ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯈꯪꯉꯤꯗꯅ꯫ ꯐꯠꯇꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯗꯣ ꯐꯪꯗꯕ ꯅꯠꯇ꯭ꯔꯣ ꯃꯥꯃ? ꯃꯥꯃꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯌꯥꯗꯦꯗꯅꯕꯨ ꯃꯈꯧꯔꯤꯕꯨ ꯀꯅꯥꯅ ꯃꯤꯠꯅꯒꯦ ꯍꯥꯏꯕ? ꯃꯥꯃ ꯁꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅꯤꯗ ꯃꯌꯨꯝꯗ ꯄꯨꯔꯒ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯨꯁꯣꯅ ꯍꯦꯛꯇ ꯌꯥꯟꯁꯤꯜꯂꯤ꯫ ꯃꯗꯨꯗꯕꯨ ꯃꯤ ꯎꯗꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯈꯤ ꯈꯪꯕ꯭ꯔꯥ ꯃꯥꯃ? ꯑꯍꯜ ꯑꯗꯨꯅ ꯀꯔꯥꯏꯗꯒꯤ ꯃꯤ ꯑꯃꯗꯤ ꯃꯤ ꯇꯥꯅꯕ ꯂꯥꯎꯈꯠꯂꯛꯄ ꯑꯗꯨꯗꯗꯤ ꯀꯩ ꯎꯄꯥꯏ ꯂꯩ, ꯆꯔꯥ ꯃꯦꯠꯄ ꯅꯠꯇꯅ꯫ ꯑꯗꯨꯗ ꯁꯤꯖꯈꯤꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ꯫
ꯑꯗꯣ ꯃꯆꯥꯅꯨꯄꯥꯗꯣ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯅꯣꯏꯅ ꯄꯥꯝꯕ ꯃꯥꯃꯒꯤ ꯂꯧꯕꯔꯤꯗꯣ ꯅꯕꯥꯅꯤꯗ ꯄꯤꯔꯕꯅꯤ ꯃꯤ ꯈꯪꯍꯜꯂꯛꯀꯅꯨꯀꯣ ꯂꯩꯀꯥꯏꯁꯤꯗꯅꯦ ꯅꯕꯥꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯤꯅꯅꯦ ꯃꯥꯃꯅ ꯈꯜꯂꯤꯕꯅꯤꯅꯦ ꯍꯣꯔꯦꯟ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯑꯗꯨꯗꯤ ꯃꯥꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯅꯕ ꯀꯥꯟꯗ ꯐꯠꯇꯕ ꯑꯅꯤꯗꯣ ꯄꯥꯛꯄꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯇꯨꯃꯤꯟꯅ ꯄꯥꯛꯄ ꯊꯣꯡ ꯍꯥꯡꯂꯒ ꯊꯝꯂꯤ ꯐꯠꯇꯕ ꯑꯃꯅ ꯊꯣꯡ ꯍꯥꯡꯉꯤꯅꯦ ꯁꯤꯔꯅꯤ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯪꯂ ꯃꯥꯜꯂꯤꯅꯦ ꯑꯃꯅ ꯑꯃꯨꯛ ꯆꯪꯉꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨ ꯐꯠꯇꯕ ꯑꯅꯤꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯄꯥꯛꯄ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯂꯥꯛꯑꯕꯣ ꯅꯣꯏ ꯑꯅꯤꯕꯣ ꯃꯥꯃꯁꯨ ꯄꯨꯕꯤꯔꯛꯎ ꯌꯥꯗ꯭ꯔꯣ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯟꯅ ꯈꯪꯕꯩꯒ ꯃꯑꯣꯡꯅꯤꯅꯦ ꯑꯃꯅ ꯑꯃꯨꯛ ꯁꯤꯔꯅꯤꯁꯦ ꯈꯪꯗꯅ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ ꯍꯥ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯃꯥꯃꯗꯧꯅꯅꯦ ꯍꯥꯠꯂꯒꯅꯦ ꯊꯧꯔꯤ ꯌꯥꯟꯁꯤꯟꯁꯤ ꯐꯠꯇꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯄꯥꯛꯄ ꯍꯥꯠꯀꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯀꯩꯁꯥꯜ ꯃꯥ ꯃꯆꯥꯗꯨ ꯊꯣꯛꯂꯛꯏ ꯉꯪꯗꯨꯅ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯐꯠꯇꯕ ꯑꯅꯤꯗꯨ ꯀꯤꯕꯅ ꯃꯔꯣꯜ ꯊꯣꯛꯈꯤꯗ꯭ꯔꯦ ꯆꯥꯎꯔꯕ ꯀꯩꯁꯥꯜ ꯃꯥ ꯃꯆꯥꯗꯨꯅ ꯐꯠꯇꯕ ꯑꯅꯤꯗꯨ ꯆꯣꯡꯁꯤꯜꯂꯒ ꯃꯉꯛꯇ ꯆꯤꯛꯏ ꯑꯗꯨꯒ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯍꯥꯏꯗꯠꯇꯨꯅ ꯆꯤꯛꯂꯒ ꯍꯥꯠꯂꯝꯃꯤ ꯄꯥꯛꯄ ꯄꯤꯁꯨ ꯇꯥꯔꯤ ꯅꯣꯛꯁꯨ ꯅꯣꯛꯂꯤ ꯀꯟꯅ ꯀꯟꯅ ꯐꯠꯇꯕ ꯃꯣꯏ ꯑꯅꯤꯗꯣ ꯃꯇꯠ ꯃꯇꯠ ꯇꯠꯅ ꯁꯤꯔꯝꯃꯤ ꯄꯥꯛꯄꯅ ꯃꯥꯒꯤ ꯌꯨꯝꯗꯣ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯔꯛꯏ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯍꯜ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯀꯩꯁꯥꯜ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨꯁꯨ ꯃꯉꯛ ꯆꯃꯠꯇ ꯆꯤꯛꯇꯨꯅ ꯍꯩꯍꯠꯇꯨꯅ ꯐꯤꯕꯝ ꯀꯥꯏꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯄꯥꯛꯄꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯩꯁꯥꯜ ꯃꯥ ꯃꯆꯥꯅ ꯑꯇꯣꯞꯄ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯇꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯛꯄ ꯄꯥꯈꯪ ꯐꯥꯔꯗꯨꯅ ꯀꯩꯁꯥꯜ ꯃꯥ ꯃꯆꯥꯒ ꯎꯃꯪ ꯑꯃꯒꯤ ꯁꯨꯔꯨꯡ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ